Nongalamdaida Manipur Police Commando Imphal West na Samoro Kaitel da laiba hanagi Manipur Students Federation MSF All Manipur United Clubs Organization Amuko gi President oirambata natana PPCM gi convener su oiramnaba haujikna social activist ama oina Manipur gi local TV channel kaya gi panelist ama oina laibak miyangi wakal lausing piriba miyoy amagi yumda thiba laklambagi thawangbu Samaro amadi Manipur miyamna yaningba thabak oidi haina Initiative and Development Organization Samurona Fongdorakli IDOS ki Maikaidaki Thadorokpa Cherolamada Achum Bangangba Lengaki Asoiba Kaya Puthokuna Ngangnuba Miyoy Amabu Atamnana Criminal Amagumna Namfu Safu Faba Punba Tobnaba Hotnariba Si Ngasi Mag NRC Amadi Atay Atopa Ihosing na Thainaba Hotnabani Maral Fana Lairabasu Ayuk Nungchilgi Matamda Mayumda Oirabasu Wahang Pawhangba Lakpada Kananasu Waruroi Maral Laitaba Nando Luwangi Maramgi Damakta Ngasi Nongalamdaida Faba Lak Libanu Haiba Manipur Lengaki Home Minister Amadi Manipur Police na Athubada Sengdora Kadabani Haiba Wafum Thamlakli Police Commando ibu bagi thawa amma tatara ko asi samrong nawe apunba mera bai sini ya sona kandem tak dari maram di nandu luang hari benupa asi misien sunati miru sunati ma uji Manipur ki media kuding makta discussion thamduna lahi baniyo ya mani mahaku kari marangi damakta no mayumda bayam tumna hinnaringe matamda ko selaga ma ihan kangan bagi thibok satharakpa asi asumati yange ngasi gi lainga asumba pambiragadi nangona ngasi media gi phongga ngangi ba asi di Manipur praja miyam ku nusibagi damakta magi akhungba on knowledge kharadan haibadi akoi itihas ki oiba natraga na lainga rongi oiba maramda mitna singnana bugimta public ta mane pijaba pauje di bene lising asi phaba taragadi bene lisna bu phagre ani khalati phaba taraga su magu bene sama hena aduga mama laiba kanjale bagi damakta khobagli ba isa isu sing maran leja da basingsi haraga dihen damak bagi damakta thara diba ase khungna ngasi mat uji khoiba nagami sinina kapaga haliba sohaliba kukinar ko terrorist singchina khongna ruk oiba lairaba moya ba tinga ikata tawliba asina price biga dori braba laiba ngiangi damakta asumba pawjen kha biba singchina oidan dana raga ihan khangali bai marang karigino mara laiba taragadi mama oibi mayamna government di mayo sinajage ba lalam daba taragadi government ma du sab taba biga dabani haina ngasi samrong nawe apun pamera bai amadi masiga konana saminari ba Manipur kumagi mera bai club organization CSO puna baga kusam naraga akan bakung selagani hai